Totomsana Fanaba Hotnabada Pulisna Pikliba Angang ani da Chathakhiba Thouwongi Matangda MCPCR na su Moto case Loukhatkhre wasi ngasi nungthil Fongkhiba Kangleipaki Maira Paomisingna Loukhatchaba nei ngarang nungthil Imphal gi tidim lambi paringgi airport agi Kaisampat thiam laikai faubagi manungda Pulis ki kangbu na miyoi ama fanaba honakhibagi thogdokta Pikliba Angang ani da security force na Chathakhiba Thouwong aduga mari lainana Manipur Commission for Protection of Child Rights MCPCR na su Moto case ama ngasi Loukhatkhre hiram adugi matangda numit mangani gi manungda sapsaba report ama commission da pirangnaba SP Imphal West ama de Director Social Welfare Department ta khangankhre MCPCR gi member secretary Ragina Hongri na khuyek piduna khangalakhiba cherol aduna pallibade Pulis ki kangbu na miyoi ama fanaba hotnaba matamda miyoi aduga loina rakhiba Pikliba Angang nupi macha amaga nupa macha amaga na awaba mayok nakhiba sing social media amade print and electronic media dagi khangba ngamle Pulis ki kangbu aduna Chathakhiba Thouwong adu ngakpham thokpa protocol sing ngakna sathkhidi haibagi khudam phangle haina supalle nakal amaromda thogdok adugi matangda climate and environmental activist Leiriba kangu jamna su National Commission for Protection of Child Rights tasu midyang sangbinaba amade mathau tarabadi case phawal laukhatpinaba aiba cherol piduna haijagi basu laikhrava nei panba yabade hairok tagi moirang them Totomsana Allies Nongsaba kauba miyoi ama ngarang nungthil pulis na fanaba hotnabagi thogdokta Kaisampat thiam laikai gi tidim lambi gi sarukta pulis ka muknaba amade Miyamna moirang them Totomsana Allies Nongsababu phaba yaroi haina irang haukhiba thogdok thokhiba nei Totomsana pulis na fanaba hotnababu Yaningdaba Fongdoktuna masing Yamlaba Miyamna Thoubal SP office Thomjinkhre pawasi ngasi nungthil Fongkhiba Kangleipaki Maira Paomisingna Loukhatchaba nei ngarang nungthil pung 2:30 rom taba matamda Manipur Police ki khutpu amana Imphal International Airport gi faduna purakpadagi Kaisampat thiam laikai mapada Police ki gari dagi chongtharaga anthokhiba hairok part 2 dagi moirang them Totomsana Allies Nongsaba sahi 50 gi mathakta Police na Chathakhiba Thouwong aduda yamna kanna Yaningdaba Fongdoktuna ngarang numidang khangaboki praja Miyamna Thoubal Police ki SP office ki mamangda khongjang Yengsinkhre khongjang khiba miyam aduna Maralaiba pulising faraga ainggi oiba sairak pigadaba nei Maralaitaba Totomsanabu karigidamakta pulis na fanaba hotnaribano haibagi maram Laibang miyam khangna sengdorakadabani haiba kholaw singlaukhe tungda khongjang changsiliba miyam aduga pulis ki kangbuga wakhal taminaraba matungda khongjang adu ngarang numidanggi oina handokhe amaromda Totomsanabu ngarang Manipur pulis ki kangbu amana Pikliba masani yauna fanaba hotnakhiba thogdok adu yamna kanna Yaningdaba Fongdoktuna ngasi Thoubal hairok amasung khangaboki Miyamna akanba khongjang changsinaba sem sakhre Totomsanabu fanaba hotnaramba maral leiba police personnel sing thabaktagi suspend tawgadabani haiba yauna tongan ba davi kaya tawduna khongjang changsingani haire sairak asida ngarang Totomsanana police ki makhutagi nanthokuna senkhiraba matungda masage mayumda tekta kaidana halakle haibagi pau tabadage hairoki nupi lupki luchingbi kaya mahaki mayumda chatuna wari sanabaduda nupi luchingbi amana phongdokhibada Totomsana karigidamakta Manipur Police na faribano haibagi maram takadaba nei mara leitaba mibu phaba yabra Totomsana phaba haibasi hairok praja singbu singnaba nei hairok praja singna chapchana Totomsana gidamak lepka nei thawai tharaba suthaga nei Manipur gi CM oigera police oigera IRB oigera mara leitaba mi fanaba honaraklabade hairoki Miyamna chapchana thengnaga nei Totomsana gidamak hairok Miyamna chapchana lepli haina phongdokhe Jiribam railway platform da Nongkhang Chaiduna Leiriba Urea bag 50,000 340 gi Fibam Paomisingna Yengsinkhre pawasi ngasi nungthil Fongkhiba Kangleipaki Maira Paomisingna gi Loukhatchaba nei haukhiba June kulumdoi dagi Guwahati dagi Namrupta leiba Brahmaputra Fertilizer Corporation dagi Manipur Laingaki Agriculture Department na transporter gi khuthangda Jiribam da train na pusilakiba Urea bag 50,000 340 Haujik fawba Imphal da changsin bangamdana Jiribam railway platform da Nongkhang Chaiduna Leiriba sigi Fibam ngasi Jiribam gi paumi kangbu na hakthengna Yengsinkhre hiram asiga mari lainana Jiribam gi aikhoi gi paumi na pirakba paugi matungina de Jiribam railway platform da Leiriba Urea bag sing asi nong tarakpadagi chotuna machum taduna sentharakpa thengnakhe All Jiribam Lomi Loop ki General Secretary Mongjam Gandhi na Paomisingna phongdokhibada 2021 dasu haujik Jiribam railway platform dagi har singthokpa ngamdana leibagi thawong asi chapchana thokhe
Matam aduda paiduna thamba harsing nong sotpadagi chentharakpa mahina sa nga amadi law kaya mangankhibadu sapsana thokadra haibagi mipaiba leire. Maduna harsing asi railway platform dagi khongsang platform phawbada athuba matamda puthokpi kho makhata na sigumba thokdok asi thoktanaba matik saba godown nama Jiribam railway platform ga nagnaba mafamsingda Manipur lengangna sabinaba su taksenkhe. Amaromda haujik Jiribam railway platform da Fibam sadana Leiriba Urea sing asi singsilakpagi achauba thaudang lauriba transporter ni haina saktaksaba Songtham Jayantaga Jiribam da Leiriba Paomisingna unaduna pawgi mifam amasu pangthoki haire. Paomisingna unabadudha transporter Songtham Jayantana Fongdoktuna haujik panduna Leiriba Urea asi athuba matamda singthoklagane 2021 da thokiba thaudok adumakti thoktanaba hotnagane. Har singthoknaba ngasi tata truck kaya Imphal dagi Jiribam da thunglare. Mapal dagi Urea har pusilaglaga matam sana singthokpa ngamdabadagi khudongchadaba kaya thogliba ase kokhanaba agriculture department ke director dasu Jiribam da matik saba godown ama sabinaba aiba cherol pisinkhiba kaya laikhre. Adubu haujik fawba thabak oina pangthokpide maduna ngasi hayeng asigi manungda panduna Leiriba harsing ase puthoklaglagani haina su phongdokhi haire.